ꯃꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯇꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥ ꯕꯣꯔꯥ ꯇꯟ ꯌꯣꯟꯐꯝ ꯑꯃꯗ ꯇꯟ ꯆꯥ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯆꯦ, ꯍꯟꯗꯛ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯏꯆꯦꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯕꯒꯦꯅꯦ ꯏꯆꯦ? ꯄꯦꯅꯨ ꯏꯕꯦꯝꯃ, ꯀꯔꯤꯕꯨ ꯍꯥꯏꯗꯧꯔꯤꯕꯅꯣ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ꯫ ꯐꯩ ꯍꯥꯏꯁꯤꯔꯥ ꯐꯠꯇꯦ ꯍꯥꯏꯁꯤꯔꯥ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯏꯆꯦꯁꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯏꯆꯦ? ꯄꯦꯅꯨ, ꯂꯨꯍꯣꯡꯂꯛꯄꯗ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯎꯟꯄꯣꯠꯇꯤ ꯑꯗꯨꯝ ꯌꯥꯝꯅ ꯎꯠꯂꯛꯏ ꯍꯥꯏꯕꯕꯨꯅꯦ, ꯅꯨꯄꯤ ꯑꯃꯒꯤ ꯂꯝꯆꯠꯇꯤ ꯈꯪꯕ ꯈꯔꯗꯤ ꯋꯥꯠꯄꯒꯨꯝ ꯏꯇꯧ ꯇꯧꯏꯗ꯫ ꯏꯆꯦ, ꯃꯧ ꯑꯍꯜꯒ ꯑꯇꯣꯝꯕꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯦ? ꯀꯗꯥꯏꯗꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯃꯧ ꯑꯍꯜꯒꯤ ꯃꯅꯥꯛ ꯅꯛꯄ ꯌꯥꯔꯣꯏꯗ꯫ ꯂꯨꯍꯣꯡꯂꯛꯄꯗ ꯃꯈꯨꯔꯥꯒ ꯃꯗꯣꯝ ꯆꯥꯒꯅ ꯑꯉꯝꯕ ꯑꯎꯟꯄꯣꯠ ꯈꯔ ꯍꯥꯞꯆꯔꯛꯂꯕꯁꯨ ꯑꯎꯟꯄꯣꯠꯇꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯊꯧꯒꯂꯣꯟ ꯄꯨꯝꯕ ꯈꯪꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏꯗꯣ꯫ ꯍꯣꯏ, ꯑꯩꯅ ꯏꯃꯧ ꯑꯍꯜꯕꯨꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯏꯃꯧ ꯑꯇꯣꯝꯕꯤꯁꯨ ꯐꯩ, ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯐꯠꯇꯦ꯫ ꯑꯩꯅ ꯄꯥꯝꯗꯦ ꯃꯥꯒꯤ ꯂꯤꯆꯠꯁꯤ꯫ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯃꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯏꯆꯦꯒꯤ ꯃꯧ ꯑꯍꯟꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯊꯦꯡꯅꯕꯗꯅꯦ ꯀꯧꯔꯛꯄꯁꯦ ꯃꯤꯡꯒꯧ ꯃꯤꯔꯝꯒ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯑꯩꯅꯅꯦ ꯊꯥꯒꯠꯁꯤꯟꯅꯕꯒ ꯅꯠꯇꯦꯀꯣ ꯏꯆꯦ꯫ ꯈꯪꯉꯤꯗ ꯏꯃꯧ ꯑꯍꯜꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦꯗ, ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ ꯏꯅꯥꯎ꯫ ꯆꯥ ꯌꯣꯟꯕꯤ ꯑꯗꯨꯁꯨ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯃꯤ ꯈꯔ ꯄꯥꯊꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯂꯩꯍꯥꯎꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯗꯤ ꯂꯨꯍꯣꯡꯂꯛꯄ ꯊꯥ ꯐꯥꯎ ꯐꯥꯔꯝꯈꯤꯔꯣꯏ꯫ ꯁ꯭ꯋꯥꯏꯗꯗꯤ ꯃꯧ ꯃꯆꯥ ꯃꯤꯉꯝꯕꯤ ꯍꯥꯏꯗꯅ ꯃꯃꯤꯡꯁꯦ ꯀꯥꯏꯈꯩ ꯆꯠꯂꯦꯀꯣ ꯏꯆꯦ꯫ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯆꯠꯄꯅꯤ ꯏꯅꯥꯎ꯫ ꯃꯆꯦꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ, ꯂꯧꯗꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯃꯆꯦꯗ, ꯃꯧ ꯋꯥ ꯃꯥꯡꯅꯕꯅꯤ ꯍꯥꯏꯔꯨꯅꯨ, ꯉꯥꯡꯂꯨꯅꯨ ꯍꯥꯏꯗꯅ꯫ ꯄꯦꯅꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯆꯦ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯃꯆꯥ ꯇꯧꯉꯝꯕꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯅꯔꯤꯕꯗꯣ ꯏꯆꯦ ꯂꯩꯍꯥꯎꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯦꯀꯣ꯫ ꯃꯥꯅꯤ ꯄꯦꯅꯨ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯡ ꯑꯃꯁꯨ ꯋꯥꯠꯂꯤꯗꯣ, ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯒꯁꯨ꯫ ꯏꯆꯦ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯃꯥꯜꯂꯝꯕ, ꯑꯗꯨꯒ ꯂꯣꯏꯔꯛꯄꯗꯅ ꯍꯦꯛꯇ ꯅꯣꯛꯅꯤꯡꯉꯛꯄ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯃꯀꯣꯛꯇꯨ ꯈꯣꯔꯣꯛ ꯈꯣꯠꯂꯤ꯫ ꯍꯀꯥꯝꯁꯨ ꯋꯥ ꯆꯜꯂꯗꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯍꯤꯛ ꯃꯥꯔꯗꯨꯅ ꯐꯥꯔꯒ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯇꯦꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯠꯂꯒ ꯄꯦꯅ ꯍꯥꯏꯖꯔꯤ꯫ ꯈꯪꯂꯕ꯭ꯔꯥ ꯍꯤꯛꯄꯤ ꯅꯪ ꯍꯧꯖꯤꯛꯇꯤ? ꯑꯩꯅ ꯉꯝꯂꯦꯗꯅ꯫ ꯑꯍꯤꯡꯗꯅ ꯅꯪꯅ ꯉꯝꯕ, ꯅꯨꯡꯊꯤꯜꯗꯅ ꯑꯩꯅ ꯉꯝꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯑꯩꯒꯤ ꯈꯨꯕꯤ ꯑꯅꯤꯁꯤꯅ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯈꯥꯏꯔꯦꯗꯅ ꯆꯤꯛꯅꯤꯡꯈꯣꯗꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯌꯥꯝꯅ ꯅꯆꯤꯟ ꯃꯆꯥꯗꯨꯅ ꯀꯛ꯫ ꯃꯦꯝꯊꯣꯏꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯏꯇꯨꯝ ꯐꯅꯦꯛ ꯑꯗꯨ ꯐꯧꯗꯣꯛꯂꯒ ꯂꯥꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯤꯅ ꯎꯔꯒ ꯑꯉꯥꯎꯕꯤꯅ ꯍꯥꯏꯈꯤꯕ ꯇꯥꯔꯦ꯫ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯉꯝꯕꯤ ꯃꯥꯒꯤ ꯑꯌꯥꯛꯄ ꯃꯈꯣꯜ ꯑꯗꯨꯅ ꯏꯌꯥꯛ ꯌꯥꯛꯅ ꯈꯨꯝꯂꯛꯏ, ꯂꯩꯁꯤ ꯂꯩꯊꯣꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ꯫ ꯏꯆꯦ, ꯍꯤꯛ ꯐꯥꯔꯤꯅꯦ ꯈꯪꯗ꯭ꯔꯣ? ꯃꯤꯠꯇꯣ ꯇꯥꯡꯉꯕ ꯍꯥꯏꯕ? ꯅꯅꯥꯎꯅ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯤꯁꯦ ꯏꯆꯦ ꯅꯪ? ꯉꯔꯥꯡ ꯑꯍꯤꯡꯅꯦ ꯍꯤꯛꯄꯤꯅ ꯆꯤꯛꯄꯗ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯦ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯐꯥꯔꯤꯅꯦ꯫ ꯏꯅꯥꯎ, ꯃꯤꯅ ꯎꯔꯒ ꯐꯖꯔꯦ, ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯏꯃꯨꯡꯗ꯫ ꯏꯃꯥ ꯁꯣꯜꯂꯛꯂꯅꯤ, ꯏꯆꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯐꯥꯕꯤꯒꯦ, ꯆꯪꯉꯣ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯂꯨꯄꯧꯁꯨ ꯈꯔ ꯈꯣꯠꯄꯤꯌꯨꯀꯣ, ꯑꯩꯅꯦ ꯀꯣꯛꯁꯦ ꯍꯤꯛꯀ ꯂꯨꯄꯧꯒꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯕ꯫ ꯃꯦꯝꯊꯣꯏ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯉꯝꯕꯤꯅ ꯏꯃꯨꯡ ꯆꯪꯈꯤꯒ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯧꯕ ꯑꯃ ꯁꯦꯠꯂꯤꯕꯗꯨ, ꯃꯗꯨ ꯎꯕꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯅ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯥꯛ ꯌꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ꯫ ꯏꯅꯥꯎ, ꯀꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯕꯅꯣ ꯁꯦꯠꯂꯤꯕꯗꯨꯅ ꯑꯃꯨꯛ? ꯃꯧ ꯑꯣꯏꯔꯗꯤ ꯐꯅꯦꯛ ꯁꯦꯠꯂꯣ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯄ꯭ꯔꯞ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯏꯆꯦ, ꯅꯅꯥꯎꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯅꯤ, ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯆꯠꯄꯗ ꯌꯥꯝ ꯄꯜꯂꯦꯅ ꯂꯣꯟꯅ ꯅꯣꯏ ꯎꯗ꯭ꯔꯤꯉꯩ ꯅꯅꯥꯎꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯅꯦ ꯑꯩꯅ꯫ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯤ ꯅꯪꯕꯣ, ꯄ꯭ꯔꯞ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯍꯣꯏ ꯏꯆꯦ, ꯆꯪꯉꯦ, ꯏꯆꯦꯅ ꯆꯪꯉꯣ ꯍꯥꯏꯔꯕꯅꯤꯅ꯫ ꯑꯗꯣ ꯍꯣꯔꯦꯟ ꯂꯩ ꯃꯅꯝ ꯆꯦꯟꯗꯕꯤ ꯏꯅꯦꯝꯄꯣꯛ ꯂꯩꯍꯥꯎꯗꯣ ꯍꯜꯂꯛꯂꯒ ꯉꯥꯡꯂꯛꯂꯗꯤꯅꯦ
ꯑꯩꯗꯤ ꯏꯆꯦꯅ ꯆꯪꯉꯣ ꯍꯥꯏꯕꯒꯤ ꯆꯪꯕꯅꯤ ꯈꯨꯝꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯝꯕꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯑꯀꯣꯝꯕ ꯈ꯭ꯋꯥꯡꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯊꯣꯏ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯊꯥꯖꯤꯟꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯃꯁꯤꯕꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯅꯤꯗꯣ ꯍꯥꯏꯗꯅ ꯄꯥꯜꯂꯛꯂꯤꯁꯤꯅꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯗꯤ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯇꯥꯛꯇꯕ ꯍꯥꯏꯗꯕꯁꯨ ꯌꯥꯗꯕ ꯃꯥꯅ ꯂꯧꯗ꯭ꯔꯁꯨ ꯑꯩꯅ ꯃꯆꯦ ꯍꯥꯏꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯈꯔ ꯂꯩꯔꯛꯑꯗꯤ ꯑꯩꯅꯦ ꯈꯌꯥꯠꯀꯁꯦ ꯈꯣꯡꯒꯣꯜ ꯀꯥꯔꯒ ꯁꯤꯈ꯭ꯔꯤꯕ ꯈꯪꯄꯣꯟꯇꯦꯀꯣ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯃꯦꯝꯊꯣꯏ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯁꯥꯅ ꯈꯪꯅ ꯃꯊꯪ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯃꯧ ꯑꯅꯤ ꯁꯨꯔꯕꯁꯨ ꯃꯉꯣꯟꯗ ꯂꯧꯇꯥꯟꯅꯕꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇ ꯄꯣꯛꯂꯨꯗꯦ ꯑꯗꯨꯅ ꯃꯥꯅ ꯉꯝꯕ ꯆꯥꯡꯗ ꯊꯕꯛꯁꯤꯡꯗꯨ ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯝꯕꯤ ꯃꯆꯦꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯥꯗꯤ ꯇꯨꯝꯂꯤ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯌꯥ ꯂꯥꯎꯅ ꯀꯥ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯅ ꯍꯌꯦꯡ ꯈꯔꯁꯨ ꯉꯔꯪ ꯉꯪꯂꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯉꯝꯕꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯉꯝꯕꯤ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯕꯤ ꯍꯌꯤꯡꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥꯜꯂꯒ ꯍꯥꯏꯔꯤ ꯑꯁꯤꯒꯤ ꯍꯌꯤꯡꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯁꯧꯔꯛꯇꯅ ꯑꯩꯅ ꯇꯨꯝꯕꯗ ꯅꯠꯇ꯭ꯔꯗꯤ ꯌꯦꯠꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯍꯌꯤꯡꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯦ ꯃꯦꯝꯊꯣꯏ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯀꯧꯔꯛꯏ ꯉꯝꯕꯤꯕꯨ ꯏꯅꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯅꯥꯎ ꯉꯝꯕꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯃꯆꯦꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯉꯁꯥꯏ ꯏꯔꯨꯖꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯗꯤ ꯃꯪꯗ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯆꯦꯗꯤ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯔꯛꯂꯦ ꯑꯩꯗꯤ ꯏꯔꯨꯖꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯍꯣꯏꯗꯍꯦ ꯀꯅꯥꯅ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯉꯝꯕꯤ ꯑꯩꯉꯣꯟꯗꯕꯨ ꯄꯨꯈ꯭ꯔꯤꯗ ꯆꯣꯝ ꯂꯥꯎꯅ ꯏꯔꯨ ꯄꯨꯔꯒ ꯀꯥꯔꯛꯂꯒ ꯂꯣꯏꯔꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯝꯕꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯏꯔꯨꯞꯂꯨꯔꯕ ꯃꯇꯨꯡ ꯃꯐꯤ ꯑꯀꯪꯕ ꯍꯣꯡꯗꯣꯛꯂꯒ ꯃꯁꯝꯒꯗꯨ ꯇꯩꯊꯣꯛꯄ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯏꯁꯤꯡ ꯇꯨꯞ ꯇꯥꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯆꯥꯛꯁꯪꯗ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥꯗ ꯐꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯆꯥꯛ ꯆꯥꯔꯁꯤ ꯑꯩꯗꯤ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯄꯨꯛꯁꯦ ꯏꯆꯦꯅ ꯀꯧꯔꯛꯄ ꯉꯥꯏꯕꯗ ꯃꯤꯀꯞ ꯀꯌꯥꯅꯣꯃ ꯁꯦꯠꯊꯔꯨꯔꯤ ꯂꯩꯍꯥꯎ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯃꯃꯧ ꯑꯇꯣꯝꯕꯤ ꯎꯕꯗ ꯃꯌꯥꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛꯇꯨ ꯍꯨꯛꯇꯕꯤꯗ ꯍꯥꯏꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤꯌꯥ ꯅꯁꯝꯗꯨꯕꯨ ꯍꯜꯂꯛꯄ꯭ꯔꯣ ꯅꯪꯕꯣ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯨꯅ ꯏꯃꯥ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯁꯦ ꯀꯔꯤꯅꯣ ꯑꯃꯗꯤ ꯀꯥꯎꯔꯦ ꯍꯥꯏꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯝꯕꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯝꯗꯨ ꯁꯝꯆꯦꯠꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯠ ꯍꯥꯠꯂꯤ ꯂꯩꯍꯥꯎꯅ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯅꯤꯗꯀꯣ ꯑꯩꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯁꯤꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯂꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯆꯥꯁꯤꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯗ ꯃꯃꯥ ꯑꯩꯗꯤ ꯏꯃꯥ ꯑꯉꯥꯡ ꯑꯣꯏꯗꯧꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯁꯅꯤꯗ ꯐꯔꯣꯏꯀꯣ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩ ꯃꯥꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏ ꯍꯥꯏꯔꯤꯁꯦ ꯆꯍꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗꯒꯤ ꯍꯜꯂꯤꯕ ꯑꯗꯨꯅꯤ ꯏꯃꯥ ꯑꯩ ꯐꯖꯅ ꯇꯞꯅ ꯍꯥꯏꯔꯒ ꯁꯦꯝꯗꯣꯛꯂꯒꯦ ꯑꯗꯨꯀꯥꯟꯗ ꯐꯖꯔꯛꯁꯅꯤꯗ ꯑꯗꯨ ꯁꯣꯏꯗ꯭ꯔꯦ ꯍꯦꯛ ꯐꯔꯛꯂꯅꯤ ꯃꯅꯦꯝ ꯑꯩꯅꯒ ꯂꯩꯅꯨꯡ ꯆꯪꯈ꯭ꯔ ꯃꯇꯝꯗꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯗꯥꯔꯣꯟꯒꯗꯣ ꯆꯠꯂꯛꯀꯗ꯭ꯔꯥ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯌꯥꯔꯦ ꯁꯤꯗꯣꯛꯄꯤꯔꯣ ꯏꯅꯥꯎꯁꯨ ꯂꯥꯛꯑꯦ ꯃꯥꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯏꯃꯥ ꯍꯣꯏ ꯑꯩꯒꯤꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯏꯅꯦꯝꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯀꯛꯆꯦꯡ ꯃꯥꯟꯕꯤ ꯑꯁꯦ ꯃꯁꯤ ꯃꯤ ꯃꯥꯟꯅꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯂꯩꯍꯥꯎ ꯃꯥꯗꯤ ꯉꯝꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯒ ꯍꯪꯂꯛꯏ ꯃꯆꯦꯗ ꯏꯆꯦ ꯏꯅꯦꯝ ꯉꯥꯡꯕꯤꯌꯥꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯒꯤꯗꯤ ꯑꯩꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯁꯤ ꯍꯥꯏꯔꯝꯒꯅꯤꯅꯦ ꯏꯅꯥꯎ ꯅꯪꯁꯨ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯕꯒꯤ ꯑꯗꯨ ꯉꯥꯡꯖꯔꯤꯅꯤ ꯈꯟꯗꯣꯛꯑꯣꯕ ꯏꯆꯦ ꯏꯃꯥꯒꯤꯁꯦ ꯑꯍꯜ ꯉꯥꯡꯕ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯩꯕꯨ ꯇꯥꯊꯤꯕꯒꯤ ꯉꯥꯡꯂꯤꯕ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯃꯅꯦꯝ ꯑꯃꯇ ꯃꯥꯒꯨꯝꯅ ꯉꯥꯡꯗꯦꯀꯣ ꯑꯩꯁꯨ ꯃꯤꯠ ꯄꯥꯟꯕꯅꯤꯅ ꯂꯣꯏꯅ ꯎꯏ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥꯗꯤ ꯑꯍꯜꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯑꯣꯏꯕ ꯅꯪꯅ ꯈꯔ ꯍꯜꯂꯣ ꯏꯅꯥꯎ ꯏꯆꯦ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯃꯟꯕꯒꯤ ꯐꯥꯊꯔꯕꯅꯤꯀꯣ ꯏꯆꯦ ꯅꯪꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯕ ꯅꯍꯥꯟ ꯏꯅꯦꯄꯣꯛꯁꯦ ꯕꯩꯇꯔꯅꯤ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯅꯤ ꯏꯅꯥꯎ ꯌꯥꯔꯤꯁꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯊꯣꯛꯂꯨ ꯅꯕꯨꯛ ꯊꯟꯅ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯏ ꯉꯝꯕꯤ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯈꯨꯠꯆꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯊꯤꯔꯤ ꯍꯪꯒꯣꯏ ꯆꯥꯎꯕ ꯆꯥꯎꯕꯤ ꯀꯅꯥ ꯑꯃꯅ ꯎꯔꯕꯗꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯃꯁꯝꯗꯨꯅ ꯇꯩꯊꯣꯛꯄ ꯁꯦꯡꯗꯕꯒꯤ ꯂꯩꯃꯥꯏꯗ ꯇꯞ ꯇꯥꯔꯤ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯥꯗꯨ ꯄꯨꯡꯄꯣꯞ ꯄꯣꯞꯂꯤ ꯑꯣꯛꯄꯤ ꯑꯃꯅ ꯂꯩꯌꯣꯜꯂꯝꯕꯒꯨꯝ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯇꯣꯝꯆꯧ ꯑꯃꯗꯤ ꯇꯣꯝꯆꯥ ꯈꯣꯡꯕꯥꯟ ꯁꯤꯠꯄ ꯂꯣꯏꯔꯗꯨꯅ ꯀꯥꯔꯛꯂꯝꯃꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ
ꯃꯆꯥꯅꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯩꯍꯥꯎꯅ ꯍꯪꯂꯛꯏ꯫ ꯍꯩ, ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯂꯕ ꯇꯣꯝꯆꯧ, ꯇꯣꯝꯆꯥ? ꯇꯣꯝꯆꯧꯅ ꯃꯥ, ꯉꯁꯤꯗꯤ ꯗꯥꯎꯒ ꯌꯥꯗꯦꯗ, ꯉꯥꯆꯤꯛ ꯃꯄꯤ ꯑꯅꯤꯒ ꯉꯀ꯭ꯔꯥ ꯃꯉꯥꯃꯨꯛꯀ ꯉꯁꯥꯡ ꯈꯔ ꯑꯃꯒ ꯐꯥꯔꯤ꯫ ꯂꯩꯍꯥꯎꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯉꯝꯕꯤꯗꯨ ꯃꯀꯣꯛꯇ ꯏꯅꯐꯤ ꯑꯆꯧꯕ ꯑꯃ ꯃꯇꯩ ꯂꯩꯕꯒꯤ ꯃꯀꯣꯛ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯒ ꯈꯨꯝꯂꯛꯏ ꯁꯠ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝ ꯑꯃꯒꯨꯝ ꯆꯥꯛꯌꯣꯝ ꯄꯨꯔꯒ ꯈꯣꯡꯕꯥꯟ ꯁꯤꯠꯄ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯀꯔꯤꯗ ꯀꯥꯟꯅꯔꯤꯕ? ꯊꯨꯠ ꯂꯥꯎꯕ ꯉꯥꯗꯨ ꯈꯛ ꯐꯥꯔꯛꯂꯗꯤ꯫ ꯂꯩꯍꯥꯎꯅ ꯆꯩꯔꯛꯏ꯫ ꯍꯩꯄꯥ ꯁꯥꯕꯤ, ꯅꯪ ꯆꯪꯈ꯭ꯔ ꯆꯠꯂꯨ ꯏꯃꯨꯡꯗ, ꯌꯦꯡꯅꯤꯡꯗꯦꯗꯤ ꯍꯦꯟꯅ ꯁꯛꯇꯣ ꯑꯩꯅ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯅꯪꯅ ꯃꯃꯥ ꯁꯥꯔꯛꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯃꯥ ꯁꯥꯕꯤ, ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ ꯑꯩꯒꯤ ꯁꯛꯁꯦ ꯏꯃꯥꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ, ꯑꯗꯨꯒ ꯑꯃꯅ ꯑꯩ ꯏꯃꯥꯒ ꯁꯥꯖꯈꯤꯗꯦꯀꯣ, ꯏꯅꯦꯝꯕꯣꯛꯇꯧꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯗꯅ꯫ ꯃꯁꯤ ꯃꯆꯤꯟ ꯁꯨꯝ ꯈꯨꯝꯃꯤꯅꯦ, ꯀꯅꯥꯅꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯣ ꯈꯪꯗꯦꯅꯦ ꯃꯁꯦ꯫ ꯀꯅꯥꯅꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ, ꯑꯩꯅ ꯏꯊꯟꯇ ꯈꯨꯝꯖꯕꯅꯤ ꯏꯃꯥ꯫ ꯇꯣꯝꯆꯥ, ꯅꯠꯇꯨꯁꯦ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔ ꯆꯠꯂꯨ ꯏꯃꯨꯡꯗ, ꯑꯩꯅꯦ ꯌꯦꯡꯅꯤꯡꯗꯦ ꯃꯥꯒꯤ ꯃꯁꯛ ꯑꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯄꯨꯁꯤꯟꯈ꯭ꯔꯒꯤ ꯅꯆꯥ, ꯉꯝꯕꯤ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯆꯤꯡꯂꯒ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥ꯫ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ, ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯈꯩ ꯆꯕꯦꯡꯒꯁꯨ ꯉꯥꯡꯖ ꯁꯥꯔꯤꯅꯦ ꯃꯁꯦ꯫ ꯇꯣꯝꯆꯧꯅ ꯃꯥ ꯌꯥꯔꯤꯁꯤ, ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤ ꯈꯟꯗꯣꯛꯂꯁꯤꯕ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯒꯤꯅꯦ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯑꯉꯥꯡꯂꯕ ꯃꯥꯕꯨ? ꯏꯁ, ꯅꯣꯏꯅ ꯆꯍꯤ 1-2 ꯍꯟꯕꯗ ꯑꯉꯥꯡ ꯀꯥꯏꯅꯒ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤꯅꯦ꯫ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯃꯥ ꯅꯪꯁꯦ꯫ ꯃꯦꯝꯊꯣꯏ, ꯍꯣ ꯇꯥꯔꯤ ꯃꯣꯏꯇꯥꯆꯧ꯫ ꯃꯣꯏꯇꯥꯆꯧ, ꯀꯔꯤ ꯍꯥꯏꯒꯦ? ꯁꯤꯁꯤ, ꯉꯥꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯏꯃꯨꯡꯗ, ꯑꯗꯨꯒꯅꯦ ꯐꯖꯅ ꯊꯝꯃꯨꯀꯣ, ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯩꯔꯤꯗꯨꯅ ꯆꯥꯊꯣꯛꯈꯤꯅꯦ ꯑꯃꯨꯛ꯫ ꯍꯣꯏ ꯃꯣꯏꯇꯥꯆꯧ꯫ ꯂꯩꯍꯥꯎꯅ ꯐꯖꯅ ꯊꯝꯃꯨꯀꯣ ꯃꯧ ꯑꯍꯟ, ꯅꯨꯃꯤꯗꯥꯡ ꯍꯥꯎꯅ ꯆꯥꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯉꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯛꯎꯁꯦ ꯈꯨꯗꯥꯡꯅꯦ, ꯅꯈꯨꯠ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯕꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡꯒ ꯇꯥꯞ ꯄꯥꯏꯔꯛꯀꯅꯨꯗ꯫ ꯉꯝꯕꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ, ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗꯣ ꯇꯧꯒꯅꯨ ꯍꯥꯏꯗꯅ? ꯏꯃꯥꯅ ꯁꯥꯎꯅꯤ ꯍꯥꯏꯗ꯭ꯔꯣꯕ ꯅꯪꯉꯣꯟꯗ? ꯍꯥꯏꯔꯁꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ? ꯍꯩꯅꯗꯦꯅꯦꯍꯦ, ꯅꯨꯄꯥꯒ ꯀꯧꯔꯛꯀꯅꯨ, ꯃꯣꯏ ꯇꯥꯇꯣꯟ ꯑꯗꯨꯝ ꯀꯧꯔꯣ꯫ ꯃꯤꯁꯨ ꯀꯧꯅꯔꯤꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯤꯅꯦ ꯍꯅꯨꯔꯝꯗꯥꯏꯗ ꯀꯧꯅꯕ ꯃꯤꯡꯒꯧꯅꯤꯀꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯅꯠꯇꯦ, ꯅꯀꯣꯛꯇ ꯌꯦꯠꯂꯤꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯇꯩ ꯂꯩꯕꯒꯤ ꯀꯣꯛ ꯀꯨꯝꯃꯤꯅꯦ ꯀꯔꯤꯅꯣ ꯅꯨꯄꯥ? ꯅꯠꯇꯦ, ꯃꯣꯏ ꯇꯥꯇꯣꯟ, ꯇꯥꯆꯧ ꯂꯩꯕꯒꯤ ꯀꯣꯛ ꯀꯨꯞꯄ ꯑꯣꯏꯔꯁꯨ ꯐꯤꯗꯣ ꯃꯆꯥ ꯑꯃꯅ ꯀꯨꯞꯄ ꯑꯣꯏꯔꯗꯤ ꯐꯩꯗꯅ, ꯑꯗꯨꯗꯤ ꯆꯥꯎꯃꯟꯗꯅ ꯃꯥꯏꯕꯁꯨ ꯃꯥꯟꯒꯨꯝ ꯇꯧ, ꯑꯉꯥꯎꯕꯤꯁꯨ ꯃꯥꯟꯒꯨꯝ ꯇꯧ, ꯏꯃꯥꯗ ꯃꯥꯜꯂꯛꯇꯧꯔꯤꯗ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯗꯥꯏꯗꯒꯤ ꯐꯤ ꯃꯆꯥ ꯑꯃꯨꯛ ꯊꯤꯔꯨꯗꯣꯏꯅꯣ ꯃꯣꯏ ꯇꯥꯇꯣꯟ? ꯃꯥꯅꯤꯡꯕ ꯃꯥꯜꯂꯨ, ꯅꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯉꯝꯕꯤ ꯏꯕꯦꯝꯃ, ꯅꯈꯣꯜꯅ ꯃꯔꯣꯜ ꯑꯃ ꯌꯥꯛꯂꯤꯕ, ꯅꯪꯁꯤꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟꯒꯗꯣ ꯑꯃꯠꯇ ꯍꯩꯇ꯭ꯔꯕ꯭ꯔꯣ? ꯅꯣꯏ ꯅꯃꯥꯅꯆꯥꯒꯤꯗꯤ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯉꯥꯡꯂꯨꯔꯕ ꯍꯦꯛꯇ ꯍꯥꯏꯔꯛꯂꯅꯤ꯫ ꯅꯪꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟꯒꯗꯣ ꯍꯩꯇ꯭ꯔꯣ ꯍꯥꯏꯗꯅ? ꯑꯩꯁꯨꯅꯦ, ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯋꯥꯁꯦ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯗꯨꯃꯥꯏꯅ ꯐꯖꯔꯦ ꯈꯟꯗꯨꯅ ꯉꯥꯡꯖꯔꯤꯕꯅꯤ ꯈꯪꯉꯕꯣ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯆꯤꯜ ꯍꯦꯛ ꯈꯨꯝꯕ ꯑꯗꯨꯗꯅꯤ ꯏꯃꯥꯅ ꯍꯦꯛ ꯁꯥꯎꯔꯤꯗꯣ ꯈꯪꯉꯕ? ꯁꯥꯎꯅꯤꯡꯈꯩ ꯁꯥꯎꯖꯁꯅꯨ, ꯃꯥꯅ ꯑꯩ ꯆꯥ ꯌꯣꯟꯐꯝ ꯄꯣꯠ ꯌꯣꯟꯐꯝꯗ ꯄꯪꯌꯣꯟꯗ ꯌꯣꯜꯂꯤ ꯅꯠꯇ꯭ꯔꯥ? ꯁꯤꯠꯂꯤ ꯈꯪꯗꯦ ꯁꯤꯠꯇꯦ ꯈꯪꯗꯦ, ꯍꯥꯏꯁ ꯀꯥꯟꯅꯗꯦ꯫ ꯅꯣꯏꯅ ꯐꯥꯔꯛꯄ ꯉꯥꯗꯣ ꯀꯌꯥꯝ ꯆꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯗꯩ꯫ ꯉꯀ꯭ꯔꯥ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯌꯥꯎꯍꯧꯕꯅꯤ, ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ꯫ ꯉꯝꯕꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤꯖꯥꯎꯗꯨ ꯂꯧꯊꯣꯛꯂꯝꯗꯕꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯍꯩꯖꯤꯜꯂꯨꯗꯨꯅ ꯂꯧꯔꯨꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯦꯜꯒ ꯈꯔ ꯄꯥꯏꯔꯒ ꯃꯊꯟꯇ ꯄꯣꯛꯄꯗꯨꯗ ꯑꯩꯗꯤ ꯂꯧꯔꯨꯕꯅꯦꯕ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯅ ꯐꯥꯔꯛꯄ ꯉꯥꯗꯨ ꯀꯣꯝꯄꯥꯛ ꯑꯃꯅ ꯎꯞꯁꯤꯜꯂꯒ ꯊꯅꯝꯕꯅꯤ꯫ ꯉꯝꯕꯤꯅ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯀꯣꯝꯄꯥꯛꯇꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯁ, ꯁꯤꯗꯤ ꯏꯆꯦꯗ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯍꯥꯎꯅ ꯊꯣꯡꯍꯟꯕ ꯌꯥꯔꯅꯤ ꯍꯥ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯃꯨꯛꯇ ꯑꯗꯨꯝ ꯍꯥꯏꯔꯨꯈꯤꯒꯦꯗ ꯏꯆꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯄꯥꯛꯇꯨ ꯈꯨꯝꯖꯤꯜꯂꯝꯗꯕꯤ ꯊꯣꯛꯂꯛꯏ ꯉꯝꯕꯤ꯫ ꯏꯆꯦ! ꯍꯣꯏ ꯏꯆꯦ! ꯀꯔꯤ ꯍꯥꯏꯒꯦꯅꯣ? ꯏꯆꯦ ꯁꯨꯃꯥꯡꯗ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯤꯅꯣ ꯏꯆꯦ? ꯅꯣꯡꯁꯦ ꯃꯪꯉꯦ ꯍꯥꯏꯗꯅ ꯏꯆꯦꯁꯦ ꯁꯤꯡꯌꯦꯟ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯏꯅꯥꯎ꯫ ꯑꯣ, ꯑꯗꯨ ꯏꯆꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯇꯩ ꯍꯣꯏꯅ ꯐꯥꯔꯛꯄ ꯉꯀ꯭ꯔꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯣꯏꯖꯤꯟ ꯑꯅꯝꯕ ꯂꯩꯕꯗꯨꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤꯕ? ꯍꯣꯏ, ꯆꯥꯁꯤ, ꯏꯆꯦ ꯊꯣꯡꯒꯦ꯫
ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦꯁꯦ ꯁꯤꯡ ꯍꯣꯟꯕꯗꯣ ꯍꯣꯏ ꯌꯥꯎꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ ꯉꯝꯕꯤꯁꯤ ꯃꯊꯣꯡ ꯈꯔ ꯆꯥꯖꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯐꯖꯅ ꯍꯥꯏꯔꯒ ꯊꯦꯝꯅꯧꯗꯅ ꯂꯣꯏꯅꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯔꯦꯟꯖꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡꯅ ꯑꯣꯏꯒꯦꯔꯥ ꯋꯥꯕꯨ ꯀꯟꯅ ꯍꯥꯏꯔꯕ ꯃꯥꯕꯨ ꯇꯥꯊꯤꯕꯒꯤ ꯃꯃꯤ ꯎꯔꯕ ꯃꯥꯗꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯖꯨꯒꯣꯠ ꯑꯃꯠꯇ ꯆꯥꯔꯝꯗꯦ ꯇꯣꯝꯆꯧ ꯑꯃꯗꯤ ꯇꯣꯝꯆꯥꯁꯨ ꯅꯣꯡ ꯃꯪꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯀꯩ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯃꯥ ꯂꯩꯍꯥꯎꯗꯨ ꯁꯥꯎꯅ ꯂꯥꯎꯔꯩ ꯏꯃꯨꯡꯗꯒꯤ ꯍꯩ ꯀꯅꯥꯅ ꯉꯥꯁꯦ ꯊꯝꯂꯝꯒꯦꯅꯦꯍꯦ ꯍꯧꯗꯣꯡꯅ ꯉꯥ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦꯅꯦ ꯇꯧꯔꯤꯁꯦ ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯦꯛꯁꯤꯟꯈꯤꯗ꯭ꯔꯦꯗꯀꯣ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯅꯣꯏꯅ ꯐꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯣ ꯍꯥ ꯃꯤꯅ ꯆꯥꯒꯦ ꯐꯪꯅꯗ꯭ꯔꯕ ꯉꯀ꯭ꯔꯥꯒꯁꯦ ꯃꯀꯣꯛ ꯈꯛꯇꯪ ꯇꯥꯔꯒ ꯂꯩꯔꯦꯅꯦ ꯃꯧ ꯑꯅꯤꯗꯨ ꯃꯅꯦꯝꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯨꯡꯗ ꯃꯦꯝꯊꯣꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯉꯥꯁꯤꯗꯤ ꯀꯅꯥꯅ ꯍꯥꯡꯇꯣꯛꯂꯝꯃꯤꯕ ꯑꯩꯗꯤ ꯉꯁꯥꯏ ꯀꯨꯞꯂꯒ ꯊꯅꯝꯕꯅꯤ ꯐꯖꯅ ꯍꯧꯗꯣꯡꯅ ꯏꯟꯈꯥꯏꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯂꯩꯍꯥꯎꯅ ꯍꯧꯗꯣꯡꯅ ꯏꯟꯈꯥꯏꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯊꯅꯝꯕꯒꯤꯔ ꯍꯥ ꯉꯀ꯭ꯔꯥ ꯃꯀꯣꯛ ꯉꯥꯛꯇ ꯇꯥꯔꯒ ꯂꯩꯔꯤꯁꯦ ꯆꯥꯛꯈꯨꯝ ꯉꯁꯤꯗ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯊꯅꯝꯕꯅꯤ ꯐꯖꯅ ꯃꯧ ꯑꯍꯜ ꯅꯪꯅ ꯐꯖꯅ ꯀꯨꯞꯂꯒ ꯊꯅꯝꯂꯕꯁꯨ ꯀꯅꯥꯅꯣ ꯑꯃꯅꯗꯤ ꯍꯥꯡꯇꯣꯛꯂꯒ ꯊꯅꯝꯒꯅꯤꯅꯦ ꯑꯗꯨꯅꯕꯨ ꯍꯧꯗꯣꯡꯅ ꯆꯥꯕ ꯉꯝꯂꯤꯕ ꯉꯝꯕꯤ ꯃꯔꯛ ꯐꯠꯊꯠꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯦ ꯏꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯒ ꯊꯅꯝꯂꯕ ꯑꯗꯨꯅ ꯍꯧꯗꯣꯡꯅ ꯆꯥꯕꯅꯤ ꯏꯆꯦ ꯇꯣ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯀꯅꯥꯅꯣ ꯑꯃꯅꯗꯤ ꯁꯣꯏꯗꯅ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯒ ꯊꯅꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯥꯡꯇꯣꯛꯂꯝꯃꯤꯁꯦ ꯎꯔꯕ꯭ꯔꯥ ꯏꯃꯥ ꯑꯩꯁꯨ ꯀꯥꯎꯕꯅꯤ ꯀꯥꯎꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯃꯤ ꯑꯩꯁꯨꯅꯦ ꯍꯥꯏꯖꯔꯝꯂꯤꯕꯅꯤ ꯏꯆꯦꯗ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯦꯗꯅꯁꯦ ꯍꯥꯏ ꯆꯤꯟꯒꯟꯕꯤ ꯆꯕꯦꯡ ꯉꯥꯡꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄ ꯔꯥꯁꯤ ꯌꯥꯎꯗꯕꯗꯣ ꯑꯁꯨꯛ ꯍꯥꯎꯕ ꯉꯥꯁꯤꯕꯨ ꯅꯪꯅ ꯃꯊꯣꯡ ꯆꯥꯗꯕꯗ ꯍꯦꯛ ꯆꯥꯍꯟꯗꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪ ꯁꯤ ꯏꯕꯦꯝꯃ ꯍꯧꯗꯣꯡꯗꯨꯗ ꯑꯩꯅ ꯉꯥꯁꯦ ꯆꯥꯎ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯝꯕꯁꯤ ꯃꯉꯥꯏ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯉꯝꯕꯤꯗꯨ ꯂꯩꯍꯥꯎꯁꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯦꯝꯊꯣꯏꯅ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯝꯂꯤꯕ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯉꯝꯕꯤ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯊꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯇꯝꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯅꯪꯗ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯦꯜꯂꯗꯕꯅꯤ ꯅꯪꯅ ꯅꯊꯤꯡꯃꯣꯛ ꯂꯧꯃꯟꯈꯤꯗꯅ ꯏꯅꯦꯝꯄꯣꯛ ꯉꯥꯡꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯉꯁꯤꯒꯤ ꯍꯟꯖꯤꯟ ꯉꯥꯡꯍꯜꯂꯦꯗꯅ ꯀꯌꯥꯔꯛ ꯇꯟꯖꯥ ꯆꯥꯅ ꯃꯦꯝꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯑꯗꯨꯝꯅ ꯇꯧꯅꯨ ꯐꯠꯇꯤꯌꯦ ꯏꯆꯦ ꯑꯁꯨꯛ ꯐꯠꯇꯕ ꯍꯧꯗꯣꯡꯁꯦ ꯍꯥꯠꯄꯗ ꯄꯥꯞ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯠꯂꯗꯕꯅꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯁꯦ ꯌꯥꯔꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯏꯅꯥꯎ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯤ ꯏꯃꯥꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯉꯟꯇꯥ ꯊꯣꯡꯉꯣ ꯍꯥꯏꯔꯝꯕꯅꯦꯕ ꯏꯆꯦ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯊꯝꯃꯝꯃꯣ ꯏꯆꯦꯅꯅꯦ ꯂꯥꯏ ꯊꯣꯡ ꯃꯩ ꯊꯥꯔꯨꯔꯣ ꯑꯁ ꯏꯅꯥꯎ ꯅꯪꯁꯦ ꯏꯆꯦꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯦꯗ ꯏꯆꯦ ꯑꯩ ꯏꯜꯂꯦ ꯑꯗꯣ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯇꯥꯟꯅꯈꯤꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯝꯕꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯟꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯃꯥꯁꯨ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯉꯥꯡꯉꯤꯗꯀꯣ ꯅꯪꯁꯤꯗꯤ ꯉꯝꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯉꯥꯗꯨ ꯆꯥꯛ ꯆꯥꯅꯕ ꯏꯀꯣꯏꯅ ꯐꯝꯂꯤ ꯂꯩꯍꯥꯎ ꯆꯥꯛꯇꯨ ꯈꯣꯊꯔꯒ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯍꯩꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯍꯦꯟꯖꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯀꯣꯛ ꯑꯃ ꯇꯥꯎꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯁꯤꯗ ꯇꯥꯎꯔꯤꯕ ꯑꯁꯤꯗꯤ ꯉꯝꯕꯤꯅ ꯍꯧꯗꯣꯡ ꯃꯀꯣꯛꯅꯤ ꯏꯃꯥ ꯍꯥ ꯀꯔꯤ ꯍꯧꯗꯣꯡ ꯃꯀꯣꯛꯅꯤ ꯍꯥꯏꯕ ꯉꯥꯗꯒꯤ ꯍꯦꯟꯅ ꯆꯥꯗꯕꯤ ꯃꯅꯦꯝꯒꯤ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯍꯧꯗꯣꯡ ꯃꯀꯣꯛ ꯍꯥꯞꯂꯝꯕꯅ ꯂꯩꯍꯥꯎꯗꯨ ꯄꯪꯑꯣꯗ ꯑꯣꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯗ ꯍꯩꯅꯗꯕ ꯄꯣꯛꯄꯅ ꯉꯝꯕꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯏꯃꯥꯅ ꯉꯀ꯭ꯔꯥ ꯌꯥꯝ ꯆꯥꯅꯤꯡꯕꯗꯨꯗ ꯑꯩꯅꯅꯦ ꯉꯀ꯭ꯔꯥ ꯆꯥꯕ ꯍꯧꯗꯣꯡꯁꯦ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯒꯅꯦ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯑꯣꯏꯅ ꯐꯖꯅ ꯈꯔꯥꯏꯗ ꯌꯥꯏꯔꯒ ꯍꯥꯞꯄꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯃꯩꯗ ꯐꯖꯅ ꯌꯥꯏꯔꯕꯅꯤ ꯍꯧꯗꯣꯡ ꯃꯀꯣꯛꯁꯦ ꯇꯣꯝꯆꯧꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯃꯊꯣꯡ ꯆꯥꯗꯦ ꯈꯪꯕꯅ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗꯕ ꯑꯣꯏꯕꯅ ꯇꯣꯝꯆꯥꯁꯨ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯉꯥꯡꯂꯕꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯉꯥꯡꯂꯒꯦ ꯈꯟꯗꯨꯅ ꯂꯩꯍꯥꯎꯅ ꯍꯩ ꯁꯣꯅꯣ ꯆꯨꯕꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯧꯔꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠꯇꯒ ꯍꯧꯗꯣꯡ ꯃꯀꯣꯛꯀ ꯍꯥꯞꯂꯗꯅ ꯏꯃꯥ ꯑꯩꯅ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯍꯥꯞꯄ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯞꯍꯟꯕꯅꯦ ꯀꯔꯤ ꯑꯩꯅ ꯀꯔꯤꯗ ꯍꯥꯞꯍꯟꯗꯧꯔꯤꯕ ꯍꯩꯆꯤꯟ ꯊꯤꯕꯤ ꯃꯊꯣꯡ ꯆꯥꯗꯕꯤ
ꯃꯊꯣꯡ ꯆꯥꯗꯦ ꯈꯪꯂꯗꯤ ꯈꯔꯁꯨ ꯁꯦꯝꯗꯣꯛꯆꯧꯗꯅ ꯅꯁꯥꯅ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯍꯥꯎꯕ ꯉꯥꯁꯤꯕꯨ ꯅꯪꯅ ꯍꯧꯗꯣꯡꯅ ꯄꯤꯖꯊꯣꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯈꯤꯕꯅꯤꯅ ꯍꯧꯗꯣꯡꯁꯦ ꯍꯥꯠꯂꯒ ꯍꯤꯟꯖꯥꯡꯗ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯩ ꯈꯟꯗꯨꯅ ꯍꯥꯠꯇꯣꯛꯄ ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯔꯨꯛ ꯈꯛꯇꯪꯗ ꯍꯥꯞꯄꯅꯤ ꯀꯩꯅꯣ ꯍꯥꯏ ꯏꯃꯧ ꯑꯍꯜ ꯑꯩꯅꯦ ꯉꯁꯤꯗꯒꯤꯅꯦ ꯅꯅꯥꯎꯒꯤ ꯃꯈꯨꯠ ꯆꯥꯔꯣꯏꯀꯣ ꯑꯗꯨꯅ ꯅꯪꯅ ꯈꯪꯅ ꯇꯧꯔꯛꯎ ꯃꯦꯝꯊꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯟꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯅꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯂꯩꯍꯥꯎ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅꯦ ꯅꯪ ꯏꯆꯥꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯈꯪꯒꯗꯕꯅꯤꯀꯣ ꯅꯍꯥꯟꯅ ꯑꯩꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏꯗꯣ ꯂꯥꯜꯂꯗꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯃꯅꯦꯝ ꯂꯩꯍꯥꯎꯗꯨ ꯉꯝꯕꯤ ꯃꯅꯦꯝꯗ ꯌꯦꯡꯂꯒ ꯍꯥꯏꯍꯧꯏ ꯃꯥꯅ ꯑꯄꯥꯝꯕꯗꯨ ꯇꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯛꯏꯅꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯏꯅꯦꯝꯄꯣꯛꯁꯦ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯄꯥꯛꯅ ꯐꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯃꯦꯝꯊꯣꯏ ꯃꯅꯥꯎꯗ ꯆꯩꯔꯛꯏ ꯉꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯀꯔꯤꯅꯣꯕ ꯏꯆꯦ ꯏꯃꯥꯅ ꯉꯁꯥꯏ ꯉꯀ꯭ꯔꯥ ꯆꯥꯍꯧꯗꯕꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯒ ꯑꯩꯉꯣꯟꯗ ꯆꯩꯕ ꯑꯗꯨꯗ ꯅꯅꯥꯎꯅ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯍꯧꯗꯣꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯒ ꯉꯀ꯭ꯔꯥꯒꯤ ꯃꯍꯨꯠ ꯄꯤꯖꯕꯅꯤꯗ ꯏꯃꯥꯗ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯏꯆꯦ ꯏꯅꯥꯎ ꯅꯪ ꯁꯤꯕꯨ ꯏꯆꯦꯅ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯍꯥ ꯏꯆꯦꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯂꯧꯗꯦ ꯑꯁ ꯏꯆꯦ ꯅꯪ ꯁꯤꯗꯤꯕ ꯄꯪꯈꯟꯗ ꯈꯟꯖꯜꯂꯤꯍꯦ ꯑꯩꯅꯦ ꯏꯆꯦꯅ ꯍꯥꯏꯕ ꯂꯣꯏꯅ ꯂꯧꯋꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯣ ꯄꯥꯛꯅ ꯊꯥꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤꯕ ꯏꯆꯦ ꯐꯔꯦꯁꯦ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ ꯅꯪ ꯍꯣꯏ ꯏꯆꯦ ꯇꯧꯔꯔꯣꯏꯒꯦ ꯑꯗꯣ ꯉꯥꯏꯈꯣ ꯅꯪꯅ ꯀꯔꯝꯕ ꯇꯥꯂꯛꯇ ꯏꯃꯥꯒꯤ ꯍꯦꯟꯖꯥꯡ ꯁꯔꯨꯛ ꯑꯁꯤꯗ ꯍꯧꯗꯣꯡ ꯃꯀꯣꯛ ꯍꯥꯞꯂꯝꯃꯤꯅꯣ ꯑꯩ ꯍꯥꯏꯔꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯂꯩ ꯏꯆꯦ ꯑꯗꯨꯕꯨꯔꯣ ꯉꯁꯥꯏ ꯏꯆꯦꯅ ꯏꯃꯥ ꯍꯣꯏ ꯏꯇꯩ ꯍꯣꯏ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯗꯅ ꯀꯧꯕ ꯊꯣꯛꯈꯤꯕ ꯇꯟꯖꯥꯗꯨꯗ ꯑꯩꯅꯅꯦ ꯂꯣꯟꯅ ꯍꯥꯞꯆꯤꯟꯕꯅꯤꯗ ꯏꯆꯦ ꯎꯗ꯭ꯔꯤꯉꯩꯗ ꯏꯆꯦ ꯅꯪ ꯎꯔꯗꯤ ꯆꯩꯔꯛꯀꯅꯤ ꯈꯟꯗꯅ ꯏꯅꯥꯎ ꯅꯪ ꯁꯤꯗꯤꯕ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯍꯥꯎꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯉꯝꯕꯤꯒꯤ ꯃꯈꯨꯠ ꯆꯥꯔꯝꯗꯦ ꯉꯝꯕꯤꯁꯨ ꯃꯆꯦꯅ ꯇꯛꯄ ꯀꯟꯃꯟꯕꯅ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯇꯣꯝꯆꯥ ꯉꯥꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯝꯕꯤ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣꯕ ꯅꯪ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣꯕ ꯃꯊꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯅ ꯃꯣꯏ ꯇꯥꯇꯣꯟ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯔꯣ ꯍꯥꯏꯔꯤꯗꯣ ꯍꯦꯛ ꯅꯠꯇꯦ ꯑꯩ ꯁꯤꯕꯨ ꯑꯉꯥꯎꯕꯤꯔꯕ ꯍꯥ ꯅꯣꯏꯅꯅꯦ ꯋꯥꯈꯜ ꯇꯥꯔꯣ ꯌꯥꯝ ꯍꯥꯏꯔꯛꯑꯗꯤꯅꯦ ꯑꯉꯥꯎꯕꯤꯗꯧꯅ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯣꯔꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯩ ꯑꯗꯨꯒꯤ ꯑꯉꯧꯕꯗꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯈꯔ ꯊꯥꯗꯣꯛꯄ ꯇꯝꯂꯣ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯛ ꯀꯟꯅ ꯃꯁꯤꯗ ꯅꯈꯣꯏꯅ ꯉꯥꯏꯉꯝꯗ꯭ꯔꯒꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯁꯤꯕꯨ ꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯃꯊꯣꯡ ꯆꯥꯖꯔꯛꯇꯕ ꯑꯁꯤꯕꯨ ꯃꯋꯥ ꯂꯧꯗꯦ ꯑꯝꯇ ꯑꯩꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯈꯦꯇꯣꯛꯄꯤꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯌꯦ ꯏꯄꯥ ꯁꯥꯗꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯏꯇꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯇꯥꯆꯧꯅ ꯑꯩ ꯉꯥꯏꯔꯦ ꯍꯥꯏꯕ ꯀꯥꯎꯅꯤ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯖꯔꯒꯦ ꯍꯥꯏꯗꯅ ꯅꯌꯥ ꯀꯥꯔꯒ ꯂꯩꯔꯕꯅꯤꯅ ꯏꯇꯩꯒꯁꯦ ꯅꯪ ꯉꯥꯏꯕꯗ ꯃꯀ꯭ꯂꯥꯞꯀꯁꯦ ꯇꯠꯂꯝꯃꯅꯤ ꯍꯥꯏꯕ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯃꯅꯥꯎꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯇꯣꯝꯆꯧ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗ ꯀꯣꯏꯕꯨꯡꯉꯣ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯍꯦꯛ ꯇꯥꯆꯧ ꯂꯣꯏꯔꯦ ꯊꯣꯔꯛꯂꯒꯦ ꯆꯠꯂꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯄ ꯍꯧꯔꯝꯂꯒꯦꯀꯣ ꯍꯣꯏ ꯇꯥꯆꯧ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯍꯧꯅꯕ ꯂꯪ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯍꯜ ꯅꯨꯄꯤ ꯈꯔꯗꯨ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯉꯨꯅꯦꯍꯦ ꯂꯩꯍꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯐꯅꯦꯛ ꯈꯨꯁꯦꯠ ꯑꯁꯦ ꯑꯉꯥꯎꯕꯤꯅ ꯁꯦꯠꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯅꯣꯏꯕꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯃꯨꯟꯅꯕꯨ ꯌꯦꯡꯂꯨꯗꯦꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯅꯠꯇꯦ ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯕ ꯉꯥꯎꯕ꯭ꯔꯁꯨ ꯉꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯉꯥꯎꯗꯕ ꯇꯧꯗꯦ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧ ꯆꯥꯎ ꯍꯦꯟꯗꯕꯩꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯅꯛꯁꯤꯜꯂꯛꯑꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯃꯆꯤꯟꯁꯦ ꯕꯦꯔꯥ ꯀꯥꯕꯅꯤꯀꯣ ꯃꯆꯦꯒ ꯃꯥꯟꯅꯗꯕꯅꯤ ꯉꯝꯕꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯅꯨꯕꯤ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣꯕ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯅ ꯑꯇꯩ ꯋꯥꯔꯤ ꯂꯩꯇꯕꯒꯨꯝ ꯑꯩꯒꯤ ꯋꯥ ꯄꯨꯊꯣꯛꯇꯅ ꯁꯥꯟꯅꯔꯤꯗꯣ ꯍꯥ ꯃꯦꯝꯊꯣꯏ ꯃꯅꯥꯎꯕꯨ ꯈꯥꯝꯃꯤ ꯉꯝꯕꯤ ꯅꯪꯕꯨ ꯑꯍꯜꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯀꯩꯗꯧꯕꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯣꯏ ꯍꯅꯨꯕꯤꯁꯤꯡꯁꯦ ꯃꯔꯤꯜ ꯑꯃꯨꯛꯇ ꯇꯦꯡꯈꯤꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯀꯅꯤ ꯑꯩ ꯑꯁ ꯏꯅꯥꯎ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯁꯤꯟꯒꯅꯨꯗ ꯅꯪꯕꯣ
ꯏꯆꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯣꯏ ꯏꯆꯦ ꯅꯪ ꯁꯤꯗ ꯂꯦꯞꯄꯝꯃꯨ ꯑꯩꯅꯦ ꯑꯩ ꯋꯥ ꯉꯥꯡꯅꯔꯨꯒꯦ ꯃꯣꯏꯒ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯝꯕꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯍꯜ ꯅꯨꯄꯤ ꯈꯔꯗꯨꯒ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯕ ꯃꯇꯨꯡ ꯑꯍꯟꯁꯤꯡ ꯑꯗꯨ ꯃꯌꯥ ꯀꯨꯝꯍꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯉꯝꯕꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯇꯥꯁ ꯈꯪꯕ꯭ꯔꯗꯣ ꯌꯥꯍꯣꯕꯤ ꯍꯅꯨꯕꯤꯁꯤꯡ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒꯁꯨ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯇꯌꯥ ꯅꯌꯥꯁꯤꯡꯗꯣ ꯀꯣꯜꯂꯝꯃꯅꯤꯅꯦ ꯍꯥ ꯆꯠꯂꯤ ꯉꯥꯡꯅꯍꯧꯔꯣ ꯑꯩꯒꯤ ꯃꯔꯝꯗ ꯅꯛꯈꯦꯠ ꯀꯣꯡꯒꯣꯜ ꯀꯥꯈꯩ ꯃꯦꯝꯊꯣꯏ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ ꯉꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯉꯁꯤꯗꯤ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯐꯨꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ ꯉꯝꯕꯤ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤꯗ ꯀꯔꯤ ꯉꯥꯃꯨꯛ ꯄꯤꯖꯗꯣꯏꯅꯣ ꯑꯩꯕꯨ ꯂꯥꯛꯊꯔꯒ ꯀꯧꯔꯛꯏꯁꯤꯕꯣ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯉꯝꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯂꯩꯍꯥꯎ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯂꯩꯕ ꯎꯗꯕꯗꯨꯗ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯆꯦꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯕ ꯎꯗꯦ ꯃꯄꯥꯝꯗ ꯏꯇꯩꯒ ꯃꯣꯏ ꯈꯨꯔꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯂꯤꯁꯦ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯧ ꯑꯍꯜ ꯂꯩꯇ꯭ꯔꯤꯉꯩ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯦ ꯋꯥꯔꯛ ꯍꯧꯔꯒ ꯐꯨꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯍꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯐꯨꯒꯦ ꯇꯧꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯈꯣꯡ ꯂꯩꯊꯦꯛꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯝꯕꯤ ꯃꯥꯗꯤ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯃꯥꯅ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯏꯔꯦꯟꯖꯅ ꯐꯨꯒꯦ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯗꯅ ꯍꯅꯨꯕꯤꯅ ꯂꯩꯀꯨꯠ ꯂꯩꯔꯦ ꯊꯤ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯏꯗꯀꯣ ꯏꯃꯥ ꯅꯪꯁꯦ ꯑꯩꯗꯤ ꯉꯝꯂꯔꯣꯏꯗ ꯍꯦ ꯅꯣꯛꯇꯅ ꯂꯩꯔꯅꯨꯅꯦꯍꯦ ꯑꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯂꯥꯎꯅꯦ ꯍꯣꯏ ꯏꯃꯥ ꯄꯨꯁꯤꯟꯒꯦ ꯏꯃꯥꯅ ꯑꯩ ꯀꯧꯔꯤꯗꯨꯗꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯨꯁꯤꯟꯕꯗꯒꯤ ꯂꯩꯍꯥꯎ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯉꯝꯕꯤꯗꯨꯕꯨ ꯃꯤꯔꯣꯜ ꯈꯔ ꯇꯥꯗ꯭ꯔꯤꯕꯔꯣ ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥ ꯈꯪꯁꯣꯟ ꯁꯣꯟꯖꯤꯜꯂꯤꯅꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯣꯏꯇꯥꯆꯧ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯃꯥꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯆꯠ ꯂꯤꯆꯠ ꯆꯠꯅꯕ ꯐꯅ ꯀꯟꯅꯗꯤ ꯇꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯔꯧ ꯂꯧꯗꯕꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥꯁꯤꯁꯨ ꯇꯣꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯂꯩꯅꯥ ꯑꯣꯏꯗꯅ ꯑꯗꯨꯝ ꯁꯤꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡꯁꯨ ꯏꯃꯥꯁꯦ ꯂꯣꯟꯅ ꯌꯥꯝ ꯀꯞꯄꯅꯤ ꯅꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯤ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯃꯣꯏꯇꯥꯆꯧ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯆꯥ ꯃꯃꯧꯒꯤꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯖꯩ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯃꯦꯝꯊꯣꯏ ꯆꯨꯝꯃꯤ ꯃꯣꯏꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯣ ꯃꯦꯝꯊꯣꯏ ꯏꯃꯥꯁꯦ ꯏꯅꯥꯎꯅꯨꯄꯤ ꯉꯝꯕꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯁꯤꯕ ꯁꯣꯏꯔꯔꯣꯏ ꯉꯝꯕꯤ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯇꯩꯒ ꯃꯆꯦꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯧꯕꯗꯒꯤ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇ꯭ꯔꯕꯔꯅꯦ ꯆꯨꯝꯃꯤ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕ ꯐꯥꯎꯕ ꯑꯩꯒꯤ ꯏꯅꯦꯝ ꯑꯁꯤꯒꯤ ꯁꯦꯕꯥ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯩꯒꯤ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯇꯥꯛꯄꯤꯔꯕꯁꯨ ꯑꯩꯅ ꯊꯧꯁꯥꯈꯤꯗꯦ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯝꯕꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯒ ꯃꯆꯦꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯕꯛꯁꯤꯡꯗꯨ ꯂꯩꯍꯥꯎ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯥꯏꯔꯛꯏ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯃꯦꯗ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯥ ꯅꯈꯣꯏꯕꯣ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯤꯅꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯝꯕꯤ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯃꯅꯦꯝꯒꯤ ꯀꯥꯗ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯑꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯀꯣ ꯉꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯞꯂꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯏꯃꯥ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯞꯇꯤꯌꯦ ꯏꯆꯦꯅ ꯍꯥꯟꯅ ꯊꯣꯡꯕ ꯑꯗꯨꯒꯨꯝ ꯉꯁꯤꯁꯨ ꯅꯃꯧꯅ ꯊꯣꯡꯖꯕꯅꯤ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯤꯖꯩꯅꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯆꯥꯕ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ
ꯑꯩ ꯅꯪꯒꯤ ꯅꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯉꯝꯕꯤ ꯀꯔꯤꯁꯨ ꯁꯥꯎꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯅꯃꯧ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯗꯕꯅꯤ ꯏꯃꯥ ꯅꯪꯅ ꯐꯅ ꯍꯥꯏꯔꯕꯁꯨꯅꯦ ꯑꯩꯅꯦ ꯅꯪꯒꯤ ꯀꯣꯏꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯑꯩꯕꯨ ꯅꯪꯅ ꯃꯤꯅꯝꯒꯅꯨ ꯏꯃꯥ ꯃꯤꯅꯝꯕ ꯅꯠꯇꯤꯌꯦ ꯅꯃꯧꯅ ꯍꯥꯏꯖꯔꯤꯁꯦ ꯊꯥꯖꯕꯤꯌꯨ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯉꯝꯕꯤ ꯉꯁꯤꯗꯤ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯥꯅ ꯃꯊꯧ ꯀꯌꯥ ꯆꯥꯔꯨꯗꯕꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯥꯖꯕꯤꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯂꯩꯍꯥꯎ ꯃꯃꯧꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯏꯃꯥꯅ ꯏꯃꯧꯒꯤ ꯅꯇꯧ ꯌꯦꯡꯊꯣꯛꯄꯅꯤ ꯏꯃꯥ ナꯕ ꯐꯔꯦ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯅꯍꯥꯟ ꯈꯣꯡ ꯂꯩꯊꯦꯛꯈꯤꯕ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯐꯈꯤꯕ ꯏꯃꯥꯅ ꯏꯃꯧꯁꯦ ꯅꯝꯐꯨꯗ ꯋꯥꯈꯜ ꯇꯥꯍꯜꯂꯒꯦ ꯈꯟꯗꯅ ꯏꯃꯥꯅ ꯁꯤꯟꯕ ꯂꯥꯂꯣꯡ ꯉꯥꯛꯇꯅꯤꯅꯦ ꯉꯁꯤ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯏꯖꯠ ꯆꯠꯄꯁꯤ ꯎꯕꯗ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯅꯦꯝ ꯂꯩꯍꯧꯕ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯉꯝꯕꯤ ꯍꯥꯏ ꯀꯞꯀꯅꯨꯁꯦ ꯀꯞꯀꯅꯨ ꯏꯃꯥꯅ ꯄꯤ ꯇꯩꯊꯣꯛꯄꯤꯒꯤ ꯏꯃꯧꯒꯤ ꯍꯥꯏ ꯅꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦꯅꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯁꯥꯕꯗ ꯋꯥꯔꯝꯂꯅꯤ ꯇꯣꯝꯆꯧ ꯇꯣꯝꯆꯥ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯍꯥꯎꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯅꯣꯛꯏ ꯉꯝꯕꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯦꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯖꯩ ꯏꯆꯦ ꯅꯪꯅ ꯅꯅꯥꯎ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯆꯠꯂꯦ ꯑꯩꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯏꯆꯦ ꯉꯝꯕꯤ ꯃꯤꯀꯨꯞꯁꯤꯕꯨꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯂꯩꯍꯥꯎ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯗ ꯉꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯦ ꯃꯊꯣꯡ ꯆꯥꯗꯕꯤ ꯃꯧ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯅꯔꯔꯣꯏ